Largest battery storage plant exploded in America. Haibati California gi meichak asita America gi khwaidagi chawpa haidari prithibida khwaidagi chawpa plant sing marungda amadi solar energy use tawbagi masidagi renewable energy supply tawbagi current supply tawbagi mafam ni hairi solar panel mayam laiba loina battery kayadang laiba masigi plant ase prithibida chawpa plant sing marungda amani pu hairi masida mai haukhre masida mai chakpase yausinduna pokhai khripa natraga maisana pokhai khripa matu haipu wari hoju pawta pat explode oikiduna madugi maikhu amati manamda area ato angakpagi saktam lokhibagi wani adudagi emergency message chatkhre madudi California ki northern side asida leiripa mi sing yamda yangna evacuate taw loina thoktuna chalo aduga khara lapna leiripa singta thong khirki loina close taw aduga yumdagi thokanu haibki order pikre haipa largest lithium ki battery kayatang leifam asida pokhai khiba asina nungsit pollution oikre adugi reaction tagi mi singta makhal mathel ki laina sandorpagi akiba su lai uduna yamna chawna alert pikre masigi explosion asidagi hazard material sing chakpagi nungsit ase hu olhanle aduna medical team sing mapam sidda changsinabo order chu tawkhre yang na mapam sida thajille karigumba emergency laklati madu kannabagi tamakta angakpagi saktam ni hojuk oirise hojukki matamda khwaidagi thawai wana panic ki phibam de hingliba kanglup se kanano hairgati California ki Los Angeles County ki mi sing asini hairi aduga hojik order ni curfew chathari mapam asida madi huran chinti tawdana ba mati yumdagi poche hurali haduna curfew su thamle aduga mi sing ase mapam phungkuding te hojik evacuate yam kan tawhalli makhoi ki lifetime gi income na wana sengbat sagacha punmak hojik mai gi khata leptana changli mai chak pa hojik su leptri leptabagi wani aduga noksit amasu yauri hojik pawbagi report ke matung na mi kuntret sibagi paw confirm ni kayamasu missing oiri haibagi paw ni hojik pawbagi paw matung na 12,000 structure 12,000 lising tani thoi structure building ut ole aduga 60 square mile ki area chak tu chatkre parasit amadi iton ko from the chak liba mai ase hojik su chak tu na sadi mathang advance oisilakli nungsit amasu masida yauri hairi masina amuk mai mutta bata chow mateng piri next week pawse danger timing oibi yai haiduna makoi ki natural weather service na mention tawri masiam lu kwani aduka battery explosion se hojik sathina kiningai oiba matang amu oi hairi prithibhi de khwaidagi chawpa adukumba lithium battery thanna leiba aduka solar energy supply taw mafam ni masida explosion oidna mai chakre hojik yam kinari mafam asigi mi sing